Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amlobirasi left requite ani shubatangka nupa adu hobe paisa sing do khunjillaga chatna pohonari ngai duda koklen phabasu nupa du gi manak da changsilaklaga amtangai bi khoba nupa do mamai leshilaklaga kari paisa sing se kari tongnaba Sir, kaisum tawre payment tawjage tawbani payment ti case na yamana tawdabani karamna aduga nangi paisa sisu yamale nupa adu kari paukhum PC ge khana leiringai koklen phaba sursang na holaduna paisa singse doctor kana da pigadabno nupa adu ngakna yankhalai hayune kana da piduino kari maram gi piduino Sir piro paisa do aduga nangi mingna kari kawi Sir Pritam kawi Sidalai ba kyam kuiraba Sir tha taruk helakle Oh Sidalai se kanana bagino Sir ai nupi gi layang bagi laibani tha khudingi siguma senfam se adum purakra Hoi sir Nangi se doctor kanana pidino Dr. Suresta Koklen phaba nupa dudagi polythene da lauraduna thuna Dr. Suresh ki room da changsila e amar sungak ni yengladuna magi matung inaki Koklen phaba doctor adugi ka yorabada hoi mai haidana ka da changlubada hariba doctor adu thawasadana cherdanga tharaga tumlaga lerami Koklen phaba doctor du da haifit yengladuna makutta tingthokla e Hospital adugi doctor gi duty tariba sing adugi list hana mangjongna na khangkrabani mafam asida natte magi lam da hangliba hospital sing adugi loina lam adugi maminga konana hospital aduda kana duty tarigi haiduna list hafki bado amar sumasana khangna hangdoraktuna pire e ai petta hefet yengladuna gari duda amuk yengli pungani taramle pungama makhai da hariba Suresh asigi OPD leiribani Somdana Dr. Laktre haiduna anaba singdo mabu unaba haidana wana ngainaribani Suresh ti nungaina cherdanga tharaga tumlibado koklen phaba machi lengdana munne yenglaga leiringaida Suresh ki phone da call lakpagi ringkhong lakpada doctor ado khangboi lakboi chair adudagi hogalakpada mitmangda koklen phaba phamlaga leirambada khangprek khangna chair dagi hogatleduna marai tatli tauna Sir sorry sir Ay sarlapo hodre Koklen phaba karim na baminok amaga loinana maray bagta haifet hotladuna Ay lakpase tumba karabro nathau fazana tawri doctor ama oibagi reward piba tabni ngasiri nangi thabak ka tawdaba makhai tumlaga leibagi reward oina ngasidagi nang haujiktagi hauna mafam sidagi lema chatkro makhatana amuk lakano Sir aibu bhap ama tadre Aina haise bab tadrbo Koklen phaba khona mukkanna Pritam do kokshilo Pritam disu ka manung changsilakpada Dr. Suresh masado pakhala maru luktharaga lei Polthin do table da thamna Ai wayam kana ngang buspamdi nangni hena khanglibani mafam asda leiriba patient singi phibam sing nangni hena khanglibani aduna akanba wa hairaktrigai da nasana khangna chatkibana chumlani Dr. do pakhana Sir, John samatang Koklen phaba doctor aduna haribado taboi tadaboi tawraga ka adudagi thoki doctor dusu leplambadagi thuna chenthoraktuna Koklen phaba gi matungda inari tawriba matawdo angakpani doctor aduna makhong konduna haizaraba phawbada manada hapkhidre Chatlamba khongthang adudagi kitang hengatna chatkrabada doctor adu upai leitana hospital gi gate meya da leplaga upai leitaba amagumna yenghauri Hospital aduda leiriba staff sing amadi patient singi sebari singsu mangonda loina yenglaga leirami Somdana thoibi birthday party yawba chatnaba loisheli pung 12 tarakpagi kenaba thorang tawribani ngarangi uring dusu khara mutak tawramba duda makhutna namdana laukthokrabada makeup box adu puthokladuna yengli Makeup sing adu ayambana ahongba matanatte maming leiraba brand ngaktani Maming oina pallabada Lakme Cosmetics, Maybelline, Color Bar, Channel, makal gi loina sunaba lei.
Nupi amada changdaba yadraba makeup khuding magida lairibani makhal makhalgi makeup tanatana brush singsu chana chana loina thamli. Makeup haudringaida mamaido fazana taraba matung face mask tawna tawna makhut makhongi khuzin singado loina red machugi nail polish tawri. Nail polish tawba loireduna pung amamuk lengdana ngahak kanghalaga dressing room na changsinduna kari dress set sige khalingaida mama sana house changsilai. Mama lakpa aduda lairamba dress ama khalladuna Mama sige dress yarabra phazabra dress do masanak na thamladuna haifet uru lady sana hasunok minok mitawraga ichabu kadai de chatke hariba airo ngasi se Boris ki birthday ni aduna birthday party yorunaba pungahom da lobala kani mana lobala aktoiro la oi mogi driver na lobala hangani haye dress di sise tiro hoi mama hoi salu se ai thanda chatpedo tale hoi chatlaga lori tanja adu da nakanda lairiba phone du ring lakpa du da harauna paikhatli hello nangi dress ka gari ga thakrabani mama ga laktoini na mama ga thakrabani hoi phazana keraga lau ko hoi adu nangdi lorabo lori ai di hotel da lairi Boris phone thamkrabada hotel adula lakliba mi singdo mana oina lakliba guest singdo taram oknaba sem sari mama mapa ga loinana Boris suma gi birthday oibanina Captain America gi costume set libani mapana Dracula gi costume set li mamana witch gi costume set li hotel adugi makoina party tawgadoriba hall ado sem saba loirakpada pung manga tagadori Manga tadringai mamangda Boris ki mamanabasing apam costume sing set naraga lakli ba mi singdo achamba mi amata nate mama mapa paisa paiba ngaktani mapa gi sangaso mangai achawa sangi mi ngaktani lakli ba mi singdo taram okli athoi bisu purakli ba dress to set laduna mama ga loinana kadagi tholakpada jit ngakna mama machada yinglai karina mama nang na seliba phirol duna ngasi se athoi bigi maru Boris ki birthday ni adu da yaruge tawbani hoine adu bu noina seliba dress to bukari no haibani athoi bina khumlai sibukawe Halloween costume jit machagi matau da sounding na laurai hey kari gi Halloween costume yam yengning diko imung de yam thuna chaw sana halna moiba kari no chalam dais da harisibo aduni Akhoi base chalam dai hina kidre Jitki wadu tadana mama macha ani do mapanda thokre gari da ka khalaga Mania hotel tamna lakli Mama macha do ahan bani Mania hotel da lakli bado athoi bidi gari tongna photo kaya reels kaya story bani hotel yakshilakpada ure hotel dugi fazaba amukta u kidri badawna mama macha ani do maya da haying changba kawba makhaying jari Gari dagi kumtharaklaga hotel mamangda photo chama chani mu kaplaba matungda hotel manungna changsilai Boris mapanda leplaga leirambada athoi bi harauna kaushili Happy birthday dear Athoi bina gift piri Boris lokshili harauna adubu taunari ba mongdo mitnaraba male nupi kharana makhoidi yenglaga wari sanabasu yauribani Asigi athoi bina tawza sarise paktabana lori haisini Aduni moina leriba yumlai kare duga tawrakliba singsiga chana kidremi aduni yam hainadebo Boris sa kaya da panglino Boris tana tebema nupa kaya dagi chupaya ba chuplaba matungda hongdokpirami bani hana sumna phajarambra mamit phange semkhre manaton phange semkhre machin phange semkhre manadi phajari na tawjiriba ekhoi somda ori he aduni nupa amatang na magi tawriba mongse amuktang ne peklawna thudekladi aina lunch kongi noyanigi athoi bisu changsilakpada sanaramba wari do tumina laikhraduna punna makhoigi oiba wari sanari tanjadu da abe Jos koklen faba makhoyum siyoshilai Jos na Batman gi costume setli abe na Catwoman gi costume setli koklen faba na Thor gi costume selaga changsilai Atai kana ukidre lairiba mayam ado koklen faba lakpa ubada angakpa amaga loinana mangonda meeting loina thamlai Asibo koklen natro Mani karigi mafam sida lakriba
Lakliba laisabi machasingdo koklen phaba lakpadagi birthday yauba lakpa kauba makai mahai chensilai madugi manungda athoibisu yauribani. Koklen phaba nupi singdida onsindana Boriski mapa Syamga harauna khut soknai Syamna. Thank you sir. Sir lakpibagi damakta hana thagajari. Koklen phabasu Sir angangbu Joska Boris kasu harauna konsilibani abesu Boris Koklen ubada makut soknai Koklen ok fit tawna konsindina birthday wish piri asumna lakliba guestingdo okpaloridina cake kaklaba matungda magi thokpa wari kya sanari athoi bidi leiriba mayamdo yengludri Koklen phabu yenglaga kari kamaina khangnagadagi haina khalibani Sanahani machagi matauda Bima karino nang ngasai nangak thanga tani yenglidubo Mama adagi Koklen phabasa masak phajadra tu Athoibi mama da makut thinduna tagli Sanahal su machana tagli mamaikaida meeting adum tamdai Koklen phaba urakle Sanahal makongdagi makok phaba tu chungkiba khangaude Kaya da khetnariba thaina ukiba saktam maduga hojik oiriba saktam maduga Athoibi mama don silaga Mama yengomi masak se yam phajaimi aduga sigi hotel sisu magina hayi Machagi wadida ngakna Ha Mama macha wari sanaraga leiringai chairaktuda Borisu magi manakta changsilaklaga Ngasigi party se kamdoge nungai bro Nungai yam thi nungai ado adagi Koklen phabase nyoiga khangnabra Aigadi khangnadi aikhoi paga khangnabani ai su ngasidagi khangnari Joski miyambani Oh lao khangnarusi lao Athoibi khali Boriski makuto pairaga chingsilaga Koklen phabana famliba setuda famjilai Thoibi khali abedon silaga Hi abe nungairibo Abe athoibi lakpada hainadana leithoklaga lei adubu kauraklabanina khumde yadabadawna masakta suklaga Oh nungairiye Ngasidagi nanga marup orase yaiko Jos nangsini aina haisi yaiko Oh yai Koklen phaba athoibigi mawongduda haifet yenglaga karimnaba minok amma tawshilaga mamai leithokpa saraga pirang chentharaklibedu taithokli aduga makhutna pariba wine dis thakshili athoibisu Koklen phabada yengdubani Koklen phabana yenglakpaga michana roba male mamai do fat leithokhi Koklen phaban nokfit tawna famlaga haugatkibadu yenglaga lehori athoibi Mase gip saphajabasida ngauraba male ado asigi Koklen phabase ai ukigagumba matawbadona tawribisna karige Manglaga leiringaida Borisna makhutta paishilakpaduda gyan lakladuna Kari tawre nangna manglidubo Kaisum tawdida ado ai chatlage Hoi phajana chalo Hoi Athoibi Borista haifet konsilamduna mama machado mayumda hallai Koklen phabagi phajaba masakadu ubada ngauri aduga Sanahaldi manglaga leiribani machindasu tapna solai Onthoknasu change tawkreda sakta juda kayada phajariba madubu thainagi Koklen phabadurane Somdana laisna chak thongna Twitter da thagalapa photo khudingmak yengladuna machinda tapna solai Happy birthday Tanjadu call lakshili laisna khangboila poi phone do paikhatli Hello Borisu khara kalapna So madam se yam thabak chinkibagi mawngine aigi birthday fawda lakpideba natro Adina tie Boris ai somda mi leitabadugini halabo nangbo halai Party nungai bro nungai habitabani ado nang yaudabsi nungai ti Athoibidi lakpa natro lai mabudi ado nang laktabagi nungai tabadugini Hoi se pare ai thamlage nang suwarni pothajaro Laisna phone do thamjillaga tawgadaba thabak singdo lochili ma thabak leibagi birthday party do laktaba natte mafam adula lakliba mi singdo loine ina khunba macha oibana ikaidana chattabani Koklen phaba hoisu mayumda halakle Jos abedi amarga loina na wari sanari adubu Koklen phabadi makhoigi wari aduda yawshiludre magi wakhal amara tawraga leiri ngasisu nangi lichatse halamjiko
Takoklen, nang siam pai, ay na haibada tawi, ado, hayang waisu sumay na tumluna tawbiyo ko. Noki tawduna haikiba wasingdo na hauna na tarakli, koklen phaba mayum yauraduna kana hana fok yenglamdana magi kada chumjing changki. Litliba singdo thuna lauthokduna washroom da thuna changsinduna shower on tawraga masa pumba chothali. Pung ama amuk washroom da ising thathaduna leiraba matungda mingsel mamangda makok taithoklaga mingsel mamangda leplaga mamit ngangshangang na suktokdi. Kari karamba wakhaldagino phamungda phamduna ngaihak wakhal amada tawraga leiringai ikhat na haikiba wasingdo ningsing. Somdana thoibidi koklen phabagi photo dida ngauribani magi wakhalda koklen phabadu amuktang oirabasu koibasi wakhasi khaktani. Mangonda ngaihakki nungaiba khaktani pamliba atai ahenba pamdi tungi khanda ngaihakki nungaiba dina loire khanjaribani. Mapa jitna chairabasingdo tadaba makai wakhalamada tawri. Matamgi numitni makhoi puna university ki campus ta famlaga wati sunaribani khara amana larik pabasu yauribani adubu athoi bihoi party di wati sunari ngarang thokiba thodok khudingma party yaudaba mamanabi singdu da paudamdi athoi bina is ngarang di aidi koknen phabada aingonda yengle na baiwani da Premina adubu koklauna phone number ga loro yadra chance amadi manghali Adu slohodre. Mina namo nang di kay gilahodre no. Inagda baris na sangleraga kamay na lawdoy no. Ado, question senaraga koklaro yadra. Chance miyam layda kaisumwaro no. Ado, nang ganaw banupado karam tawre. Premina kumlai. Kunung si makang labra manay se apaw balamdaga pubigi hariba. Atoy bisu adusune machin phaba oitawni ko prem na kamdauba machin phaba oiragana koklang thuklamlaga lore kaino adubu kayam waba potno kaino swaida mapalakano taningdi hainari ngaida Boris sai party su lakladuna makhoigi wari su lepkre Boris athoibina phamliba setuda phamjilai oinarap mayam adugi mamangda chakhallage haibagi matagumna magi nakong mayada tapna nashon pikna Manglaga dubu kari torge. Kasin tawdida. Aisa nangi mitta manglaga dum urabo. Boris na nokfit tawna manakong mayada napsilibani makoy anigi nakshinabagi mataw aduda laisna yengba ngamdraba mali mamanabi amada onsinduna. Ay changlamagi. Wahay si hayramlaga konglaw taklaw thanglaga class manungda changki magi matawda minaga premigadi karimnaba minok amanok hawribani. Laisna changkibaga abisi nang hauraroi matagum garidagi kumtharaktuna thuna yangna changsinki. Laisna magi phambamda phamlaga yengliba mityengduda yengli. Athoibi amadi Boris anigi matawda thamoi masu ningba kairaba mali mitudagi pirang chentharakpado fatfat taithokna tarakli lepa leitana. Class manungda leiba satra sing aduna ukini khallaba mali pulliba samdu thadorakladuna chotlaba maithongdo uhallaroi matagumna khumjin khrabani kanagi wakhadano chinta puri dubo hairakliba wadu taraba mali makhut ani changdana pirangdu taithoklaga joina tahoraba samlang adu napada haifet thekatlaga nokfet tarai abe bench amada ngathabui lepoi tawraga Kari Chintapuri no. Laisna begi wadudagi khara thairaga lakpa kyam kuirage. As aina haisana khumu. Kasim tawdida. Kasim tawdaba yaroi Laisna. Abi haugatlaga Laisnagi manakta changsilaklaga makhwangda haifet koladuna. Nangise Boriska athoibigagi mawongduda nang yengba nungaitabra. Hainari duda wazasu class manungda changsinnarakpadagi satra singdo magi phamamda phamnakre. Mapanda chejai tashilaga leiriba satra singsu manungda changsilaktuna takliba parado tari. Satra khara amadi takliba para singdo thawai yauna tari khara amana tabadi malaga tashindabasu yauri khara amana ozaduna takpa para singdo taningraduna mamit ushilaga khangba kayasuni.
Pung ama hena lecture piraba matungda ozadusu mana takadaba parasingdo takladuna chatkraba matung magi thokpa wari amu fudana hauri. Athoibi hoi party su wari sanabada yauri leisna hoyi tongana famlaga leibani abi hoiga loina yauruba nate pulluba nate. Mamanabi amana athoibi don silaga nangna Boris ka loina bada achapa misu yaudaba nate da. Amana mu kana chaage haise leida ai kamaina jinsna mu haidino. Mamanabi amana leisna na leiriba jagadada makokna hafit ilaga kana oinige tu adagi sini loire chabat nabi nupi se athoy nang wa hinari bra haiba athoy bi karim ne nang fit tawraga ai kaisum khande da ai ne lemna sinaram doini kaisum khalunu da nang ba boris tale ni haidai ne jingi wani kanadi gahakta tumgi boris na kai du chatkrege udine moigi relatives sama lakani na airport la wuchat khrabani adidi nangdi wai sangle kaino adidi kanadi geography department ta function ama tawdori chalo siro kai function aise as chalo slow mama nabi ahum mari ga loinana athoibi ga loinana geography department ta hek yobaga gari amuba amadagi kumtharak panupa duda athoibi haifit yingrubada mamit mana chap yungkhatli